Ayakpong Anju, Bhanubil, Bangladesh tagi. Chatliba 2026 Chachat Ashigi, March ki date 29 Nomaijing Mamita. World Mitei Council gi Taruk Shuba Mepumlen ga Mari Lainana Pangthoka Dauriba. Mitei Kanminashi, Kuting Thopiu, Haidiba Hiram Ashida. World Mitei Council gi Mihut Kayashu, Bangladesh, Myanmar Galoinana, Mapung Kayadagi Sharuk Yagani. Thoram Ashe Mapung Pahan Bagi Damakta, Adomshu Sharuk Jabiu Haiduna, Paujanjari. Ahan namagtada, mayam pumnamapu ehak na ikut nona kunungjari. Ehak Mairembam Nilabati Devi, ehak Manipur dagini, ehak Hozik, All India Radio Impalgi Seshapi Amasu Oizari. Mayamda Kanghanjaning Libati, Setliba Mars Tha Asigi, Tang Kungamapan, Sajibugi Taramathoini Panba, Nomaijing Numit Asida. World Maitei Council gi Taruk Suba Miphamlen ga Mari Lainana. Maitei Kanminasi Kut Tingthokpiu Haijabagi Hiram asida Lamagram Kasar Asamda Miphamlen ama Pangthokjagadauri. Hairiba Miphamlen asida Bangladesh amadi Myanmar na singba mafam kayadagisu saruk yaba lakpigani. Mayamsu lakpiu saruk yabiu haidna Manipur unit ki maikaidagi nolukna paujirasi pijari khurumjari. Mayambu khurumjari. Aihak Bishal Khaidem Kasadagi Chatliba Mars Thasigi Lakliba Tangkun Mapan Yaifaraba Namazing Numita World Meitei Council gi Taruk Suba Mifhamlen ga Mari Lainana Meitei Kanminasi Khutin Thokpiu Haijabagi Hiram Sida Lamagram Kasar Asamda Mifhamlen ama Pangthok Jagadauri. Haijariba Mifhamlen Sida Bangladesh amadi Myanmar na Chingbadagisu World Meitei Council gi Mihutsing Lakpiduna Saruk Yabiragani. Mayamnasu Lakpiduna Yabiranaba Hanna Haijaduna Ningsingjabaga Loinana Paujanjari.